ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯊ ꯑꯣꯐ ꯗ ꯇꯥꯏꯇꯥꯟꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯤꯖꯈꯤꯕ ꯀ꯭ꯂꯥꯁ ꯑꯣꯐ ꯗ ꯇꯥꯏꯇꯥꯟꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤ ꯁꯔꯨꯛꯅꯤ ꯔꯥꯊ ꯑꯣꯐ ꯗ ꯇꯥꯏꯇꯥꯟꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ 2012ꯀꯤ 30 ꯃꯥꯔꯆꯇ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯑꯃꯗꯤ ꯐꯟꯇꯥꯁꯤꯗ ꯕꯦꯖ ꯇꯧꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯛꯅꯥꯏꯔꯕ ꯖꯣꯅꯥꯊꯥꯟ ꯂꯦꯚꯦꯁꯃꯦꯟ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ $150 ꯃꯤꯂꯤꯌꯟ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯅ $302 ꯃꯤꯂꯤꯌꯟ ꯇꯥꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯥꯔꯇꯤꯁ ꯈꯔ ꯄꯟꯖꯔꯕꯗ ꯄꯔꯁꯦꯁꯀꯤ ꯁꯛꯇꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯅꯥꯏꯔꯕ ꯑꯚꯥꯇꯥꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯍꯦꯔꯣ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯁꯦꯝ ꯋꯥꯔꯊꯤꯡꯇꯟ ꯖ꯭ꯌꯨꯁꯀꯤ ꯁꯛꯇꯝꯗ ꯂꯤꯌꯥꯝ ꯅꯤꯁꯟꯁ ꯍꯦꯗꯦꯁꯀꯤ ꯁꯛꯇꯝꯗ ꯔꯥꯜꯐ ꯐꯦꯅꯦꯁ ꯑꯗꯨ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯁꯛꯇꯝꯗ ꯔꯣꯁꯃꯥꯎꯟꯠ ꯄꯦꯛ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯂꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯋꯥꯔꯜ ꯑꯁꯤ ꯏꯁꯣꯔ ꯑꯃꯗꯤ ꯃꯣꯟꯁꯇꯔꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯃꯤ ꯖ꯭ꯌꯨꯁꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯄꯔꯁꯦꯁꯅ ꯀ꯭ꯔꯥꯀꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯤꯑꯣꯏꯕꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕꯤꯈꯤꯕꯅꯤ ꯄꯔꯁꯦꯁ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯖꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯊꯧꯅꯥ ꯐꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯃꯥꯡꯒꯤ ꯐꯤꯂꯝꯗ ꯄꯔꯁꯦꯁꯄꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯥꯌꯣ ꯑꯗꯨ ꯄꯔꯁꯦꯁꯀ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁ ꯀꯧꯕ ꯑꯃ ꯄꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯥꯌꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯇꯃꯛ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯆꯠꯈꯤ ꯄꯔꯁꯦꯁ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕꯗ ꯏꯁꯣꯔꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯏꯒꯤ ꯅꯤꯡꯊꯧ ꯖ꯭ꯌꯨꯁꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯥꯌꯣꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯦ ꯄꯔꯁꯦꯁ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯈꯨꯟꯗꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯀ ꯉꯥ ꯐꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯄꯔꯁꯦꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯖ꯭ꯌꯨꯁ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯔꯁꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯄꯔꯁꯦꯁꯅ ꯅꯪꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯅꯤ ꯏꯁꯣꯔꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯖ꯭ꯌꯨꯁꯅ ꯑꯊꯨꯕꯗ ꯑꯆꯧꯕ ꯃꯥꯡ ꯇꯥꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒꯅꯤ ꯃꯗꯨꯅ ꯏꯁꯣꯔ ꯑꯃꯗꯤ ꯃꯤꯑꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯂꯦꯞꯂꯛꯄꯗꯒꯤ ꯏꯁꯣꯔ ꯑꯩꯈꯣꯏꯁꯨ ꯄꯋꯥꯔ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯖ꯭ꯌꯨꯁꯅ ꯄꯔꯁꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯜ ꯈꯣꯡꯂꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯗꯨ ꯌꯨꯋꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯊꯛ ꯅꯤꯡꯔꯛꯂꯝꯃꯤ ꯁꯥꯐꯨ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯇꯨꯝꯕꯥꯁꯤꯡ ꯑꯗꯨ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯄꯔꯁꯦꯁꯅ ꯍꯥꯏꯔꯤꯕ ꯇꯨꯝꯕꯥ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯔꯇꯔꯁꯀꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯅꯤꯡꯈꯥꯏꯔꯝꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯨꯍꯥꯔ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯊꯝꯖꯔꯝꯒꯦ ꯇꯔꯇꯔꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯒ꯭ꯔꯤꯛꯀꯤ ꯊꯥꯖꯅꯕꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯖꯒꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯌꯦꯛꯅꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯔꯇꯔꯁ ꯍꯥꯏꯅ ꯈꯪꯅꯩ ꯖ꯭ꯌꯨꯁꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯍꯟꯊꯍꯜꯂꯛꯂꯕꯗꯤ ꯏꯁꯣꯔ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯅꯥꯏꯕ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯣꯅꯣꯁꯇꯤ ꯁꯣꯏꯗꯅ ꯅꯥꯟꯊꯣꯔꯛꯂꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯈꯣꯜꯂꯥꯎꯗꯅ ꯊꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯑꯔꯣꯏꯕꯒꯤ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯄꯔꯁꯦꯁꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯊꯝꯖꯔꯝꯒꯦ ꯀ꯭ꯔꯣꯅꯣꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯔꯤꯛ ꯃꯤꯊꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯥꯅꯁ ꯑꯃꯗꯤ ꯒꯌꯥ ꯍꯥꯏꯕꯗꯤ ꯍꯦꯚꯟ ꯑꯃꯗꯤ ꯑꯥꯔꯠ ꯑꯅꯤꯒꯤ ꯃꯆꯥ ꯇꯩꯇꯥꯟꯁ 33ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯤ ꯖ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯀ꯭ꯔꯣꯅꯣꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯔꯇꯔꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯖ꯭ꯌꯨꯁꯅ ꯅꯤꯡꯉꯝꯗꯅ ꯄꯔꯁꯦꯁꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯄꯔꯁꯦꯁꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯖ꯭ꯌꯨꯁꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯡꯒꯤ ꯃꯊꯧ ꯇꯥꯔꯛꯂꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯇꯧꯃꯤꯟꯅꯔꯕ ꯈꯛꯇꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯄꯔꯁꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯖ꯭ꯌꯨꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯄꯔꯁꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯖ꯭ꯌꯨꯁꯅ ꯃꯆꯥꯅꯨꯄꯥ ꯄꯔꯁꯦꯁꯇ ꯐꯖꯅ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯔꯁꯦꯁꯅ ꯇꯨꯝꯗꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯀ꯭ꯔꯣꯅꯣꯁ ꯊꯣꯛꯂꯛꯇꯨꯅ
ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯄꯒꯤ ꯃꯪꯂꯝꯃꯤ꯫ ꯄꯔꯁꯤꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯁꯣꯔ ꯐꯨꯡꯀꯠꯇꯨꯅ ꯃꯍꯥꯛ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯖꯔꯦ ꯃꯗꯨꯗꯤ ꯁꯣꯏꯗꯅ ꯑꯃꯥꯡ ꯑꯇꯥ ꯈꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅꯥ ꯐꯪꯖꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯅꯣꯁꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯇꯔꯇꯔꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖ꯭ꯌꯨꯁ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏ ꯄꯣꯁꯥꯏꯗꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯦꯔꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯖ꯭ꯌꯨꯁꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯖ꯭ꯌꯨꯁ ꯑꯃꯗꯤ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯖꯔꯝꯃꯤ꯫ ꯑꯦꯔꯤꯁꯅ ꯃꯄꯥ ꯖ꯭ꯌꯨꯁꯇ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯔꯁꯤꯁꯇꯤ ꯉꯥ ꯐꯥꯗꯨꯅ ꯂꯩꯍꯧꯔꯕ꯭ꯔꯥ ꯃꯍꯥꯛ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖ꯭ꯌꯨꯁꯅ ꯃꯆꯥꯅꯨꯄꯥ ꯄꯔꯁꯤꯁ ꯑꯗꯨꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖ꯭ꯌꯨꯁꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔ ꯍꯦꯗꯦꯁꯄꯨ ꯍꯧꯅ ꯀꯧꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯖ꯭ꯌꯨꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯕ ꯑꯗꯨꯗ ꯍꯦꯗꯦꯁ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀ꯭ꯔꯣꯅꯣꯁꯀꯤ ꯃꯆꯥꯁꯤꯡ ꯑꯃꯨꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯎꯅꯔꯔꯦ꯫ ꯖ꯭ꯌꯨꯁꯅ ꯍꯦꯗꯦꯁ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯟꯗꯔꯋꯥꯔꯜꯗ ꯑꯁꯤꯒꯤ ꯔꯨꯜ ꯇꯧꯗꯨꯅ ꯄꯥꯜꯂꯤꯕ ꯂꯥꯏꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯇꯔꯇꯔꯁꯀꯤ ꯀꯥꯏꯊꯔꯛꯂꯤꯕ ꯐꯛꯂꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯦꯗꯦꯁꯅ ꯑꯁꯨꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯕ꯭ꯔꯗꯔ ꯅꯪꯅ ꯑꯩꯕꯨ ꯂꯩꯔꯤꯕꯥꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯄꯥꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒ ꯄꯨꯟꯁꯤꯟꯅꯕ ꯊꯤꯕꯤꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯖ꯭ꯌꯨꯁꯅ ꯍꯧꯈꯤꯕꯒꯤ ꯃꯇꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯍꯦꯗꯦꯁꯅ ꯃꯕꯨꯛ ꯂꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ ꯄꯨꯟꯁꯤꯜꯂꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯗꯦꯁꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯗꯦꯃꯟꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯇꯨꯅ ꯖ꯭ꯌꯨꯁ ꯑꯃꯗꯤ ꯄꯣꯁꯥꯏꯗꯣꯟꯗ ꯃꯩꯕꯨꯜ ꯀꯌꯥ ꯀꯥꯝꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯦꯃꯣꯟꯁꯤꯡ ꯑꯗꯨꯅ ꯀꯥꯝꯂꯛꯂꯤꯕ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯕꯨ ꯄꯣꯁꯥꯏꯗꯣꯟ ꯑꯃꯗꯤ ꯖ꯭ꯌꯨꯁꯅ ꯊꯩꯗꯨꯅ ꯀꯟꯅ ꯑꯔꯩꯕꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨ ꯃꯩꯕꯨꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯄꯥ ꯖ꯭ꯌꯨꯁ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯃꯥꯏꯗ ꯊꯣꯝꯇꯠꯂꯝꯃꯤ꯫ ꯖ꯭ꯌꯨꯁ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯈꯨꯠ ꯊꯥꯔꯛꯄ ꯑꯗꯨꯗ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯉꯛꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯦꯔꯤꯁꯅ ꯖ꯭ꯌꯨꯁꯀꯤ ꯃꯃꯥꯏꯗ ꯊꯣꯝꯇꯠꯇꯨꯅ ꯖ꯭ꯌꯨꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯦꯔꯤꯁꯅ ꯃꯄꯥ ꯖ꯭ꯌꯨꯁꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯗꯨ ꯈꯨꯝꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯦꯗꯦꯁ ꯑꯃꯗꯤ ꯖ꯭ꯌꯨꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯔꯤꯁ ꯑꯅꯤꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯁꯤꯟꯅꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖ꯭ꯌꯨꯁꯄꯨ ꯐꯨꯗꯈ꯭ꯔꯤꯕ ꯑꯗꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯟꯗꯔꯋꯥꯔꯜꯗꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗꯒꯤ ꯀꯤꯃꯦꯔꯥ ꯀꯧꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯁꯥ ꯀꯌా ꯊꯣꯔꯛꯂꯝꯃꯤ꯫ ꯄꯔꯁꯤꯁꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯅꯣꯡꯊꯛꯇ ꯑꯆꯧꯕ ꯃꯩꯕꯨꯜ ꯑꯃ ꯁꯥꯡꯅ ꯄꯥꯏꯔꯛꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯩꯕꯨꯜ ꯑꯗꯨꯅ ꯄꯔꯁꯤꯁꯀꯤ ꯈꯨꯜ ꯇꯝꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯔꯁꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯆꯥ ꯍꯦꯂꯦꯁꯄꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯩꯕꯨꯜ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯣꯝ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯦꯟꯖꯟꯅꯔꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯣꯝ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯂꯩꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯦꯃꯦꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨ ꯂꯤꯈꯠꯂꯛꯇꯨꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯩ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯀꯤꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯀꯤꯃꯦꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯐꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯇꯨꯅ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯔꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯆꯨꯔꯤꯈꯥꯗ ꯐꯨꯝꯗꯨꯅ ꯊꯝꯂꯨꯔꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯏꯔꯒ ꯃꯆꯥ ꯍꯦꯂꯦꯁ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯀꯤꯃꯦꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯇꯝꯊꯤꯔꯕ ꯃꯁꯥ ꯄꯥꯟꯕ ꯄꯥꯏꯕ ꯉꯝꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯀꯣꯛ ꯑꯅꯤ ꯄꯥꯜꯂꯤ꯫ ꯃꯀꯣꯛ ꯑꯃꯅ ꯅꯣꯡꯁꯥ ꯃꯀꯣꯛꯅꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯃꯅ ꯍꯥꯃꯦꯡ ꯃꯀꯣꯛ ꯄꯥꯜꯂꯤ꯫ ꯃꯀꯣꯛ ꯑꯅꯤꯃꯛ ꯃꯩꯕꯨꯜ ꯀꯥꯝꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯥꯜꯂꯤꯕ ꯃꯃꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯆꯥꯎꯔ ꯁꯥꯡꯂꯕ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ ꯃꯆꯤꯟꯗꯒꯤ ꯃꯩꯕꯨꯜ ꯀꯌꯥ ꯀꯥꯝꯗꯨꯅ ꯐꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯑꯗꯨ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯀꯌా ꯊꯨꯒꯥꯏ ꯌꯥꯈꯥꯏꯗꯨꯅ ꯊꯨꯗꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯊꯋꯥꯏꯕꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯄꯔꯁꯤꯁ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯇꯝꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯛ ꯑꯃꯗ ꯆꯦꯟꯈꯠꯇꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯊꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ꯫
ꯊꯥꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗ ꯄꯔꯁꯦꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯍꯦꯂꯦꯁꯅ ꯃꯄꯥꯕꯨ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯔꯁꯦꯁꯅ ꯃꯆꯥꯕꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯄꯔꯁꯦꯁꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯩꯕꯨꯟ ꯀꯌꯥ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯔꯁꯦꯁꯅ ꯃꯅꯥꯛꯇ ꯇꯥꯕ ꯎꯄꯥꯛ ꯑꯃ ꯈꯨꯟꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯀꯦꯃꯦꯔꯥ ꯑꯗꯨꯒ ꯄꯔꯁꯦꯁꯀ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯄꯔꯁꯦꯁꯅ ꯍꯩꯁꯤꯡꯂꯕ ꯃꯍꯥꯛꯀꯤ ꯁꯗꯤꯠ ꯁꯔꯥ ꯇꯧꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯒ ꯐꯨꯅꯕꯗ ꯄꯔꯁꯦꯁ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯃꯗꯤ ꯃꯅꯪꯒꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯐꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯗꯨꯒꯤ ꯀ꯭ꯂꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯇꯨꯝꯅ ꯐꯣꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯔꯁꯦꯁꯅ ꯃꯆꯥ ꯍꯦꯂꯦꯁꯄꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖ꯭ꯌꯨꯁꯀ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯨꯔꯇꯤ ꯉꯥꯛꯇ ꯂꯩꯕ ꯃꯜꯂꯕ ꯃꯟꯗꯤꯔ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯐꯝ, ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯁꯣꯔꯕꯨ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯕ ꯂꯥꯏꯁꯪ ꯑꯃꯅꯤ꯫ ꯃꯟꯗꯤꯔ ꯑꯁꯤꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯄꯔꯁꯦꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖ꯭ꯌꯨꯁꯄꯨ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯖꯗꯨꯅ ꯀꯧꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯁꯣꯛꯈꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯅꯤꯡꯊꯧ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨ ꯄꯔꯁꯦꯁꯀꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦꯗꯦꯁ ꯑꯃꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯦꯔꯤꯁ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯀ꯭ꯔꯣꯅꯣꯁꯀ ꯄꯨꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯗꯨꯅ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯣꯛꯄ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯖ꯭ꯌꯨꯁ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯁꯥꯏꯗꯣꯟꯅ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯄꯥ ꯖ꯭ꯌꯨꯁ ꯑꯗꯨꯕꯨ ꯐꯥꯍꯧꯔꯦ, ꯑꯟꯗꯔꯋꯥꯔꯜꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯖ꯭ꯌꯨꯁꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯒꯨꯟ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯆꯦꯟꯕ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯅ ꯀꯔꯝꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯁꯥꯏꯗꯣꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯨꯝꯅ ꯂꯥꯏ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏꯒꯤ ꯒꯨꯟ ꯆꯦꯟꯕ ꯑꯦꯟꯖꯦꯅꯔ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤꯜꯂꯨ꯫ ꯄꯣꯁꯥꯏꯗꯣꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯗꯨꯕꯨ ꯄꯔꯁꯦꯁꯇ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅ ꯍꯤꯡꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯇꯞꯅ ꯇꯞꯅ ꯑꯣꯜꯂꯛꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯏꯁꯣꯔ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯁꯤꯕ ꯅꯥꯏꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯟꯗꯔꯋꯥꯔꯜꯗ ꯖ꯭ꯌꯨꯁꯄꯨ ꯑꯦꯔꯤꯁ ꯑꯃꯗꯤ ꯍꯦꯗꯦꯁꯅ ꯁꯛꯇꯤ ꯂꯩꯔꯕ ꯌꯣꯠꯂꯤ ꯑꯃꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖ꯭ꯌꯨꯁꯄꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯕꯟꯗꯤ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯑꯗꯨꯗ ꯖ꯭ꯌꯨꯁꯅ ꯃꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯦꯔꯤꯁꯅ ꯃꯄꯥ ꯖ꯭ꯌꯨꯁꯇ ꯀ꯭ꯔꯣꯅꯣꯁꯅ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖ꯭ꯌꯨꯁꯅ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯖꯔꯝꯃꯤ꯫ ꯍꯦꯗꯦꯁꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯣꯐꯔ ꯇꯧꯕꯤꯔꯝꯕꯅ ꯑꯩꯈꯣꯏꯅ ꯇꯥꯔꯇꯔꯁꯄꯨ ꯅꯥꯟꯊꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯔꯗꯤ ꯑꯃꯨꯛ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯔꯤꯁꯅ ꯃꯄꯥ ꯖ꯭ꯌꯨꯁꯄꯨ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛ ꯃꯉꯛ ꯑꯗꯨꯕꯨ ꯌꯣꯠꯂꯤꯅ ꯀꯟꯅ ꯂꯥꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯍꯦꯗꯦꯁꯅ ꯖ꯭ꯌꯨꯁꯄꯨ ꯋꯥ ꯉꯥꯡꯍꯜꯂꯨ, ꯃꯉꯛꯇ ꯂꯥꯛꯁꯤꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯎ, ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯑꯟꯗꯔꯋꯥꯔꯜ ꯖꯒꯥꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯟꯒꯗꯕꯅꯤ ꯑꯦꯔꯤꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯔꯁꯦꯁꯅ ꯄꯣꯁꯥꯏꯗꯣꯟꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯅ ꯃꯄꯥ ꯄꯔꯁꯦꯁꯇ ꯃꯍꯥꯛꯅ ꯁꯥꯖꯕ ꯎꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯦꯒꯥꯁꯁ ꯀꯧꯕ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯔꯁꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯀ꯭ꯂꯤꯌꯥꯔꯗ ꯁꯤꯟꯅꯔꯝꯂꯒ ꯄꯔꯁꯦꯁ ꯄꯦꯒꯥꯁꯁ ꯇꯣꯡꯗꯨꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯤꯃꯦꯔꯥꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯔꯁꯦꯁ ꯄꯦꯒꯥꯁꯁ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯃꯨꯅ ꯄꯥꯏꯔꯛꯂꯤꯕ ꯄꯦꯒꯥꯁꯁ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯇꯦꯟ ꯀꯥꯞꯅꯅꯕꯒꯤꯗꯃꯛ ꯑꯦꯝ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯀ꯭ꯋꯤꯟ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯄꯦꯒꯥꯁꯁꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯦꯟ ꯀꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯄꯦꯒꯥꯁꯁ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯏꯊꯔꯛꯇꯨꯅ ꯄꯔꯁꯦꯁ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯔꯁꯦꯁꯄꯨ ꯎꯕꯗ ꯀ꯭ꯔꯦꯀꯟꯕꯨ ꯍꯥꯠꯄ ꯉꯝꯕ ꯂꯥꯏꯒꯤ ꯃꯆꯥ ꯑꯊꯧꯕ ꯍꯥꯏꯗꯨꯅ ꯃꯈ꯭ꯔꯨꯗ ꯀꯨꯟꯗꯨꯅ ꯕꯦꯕꯥꯔ ꯇꯧꯔꯒ ꯈꯨꯔꯝꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯍꯥꯔꯥꯅꯤ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯔꯁꯦꯁꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯁꯪ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯄꯔꯁꯦꯁꯀ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯥꯏꯑꯣꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯀ꯭ꯋꯤꯟ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯅꯤꯖꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯟꯕꯤꯔꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫
ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯂꯥꯟ ꯂꯦꯞꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯦꯃꯦꯔꯥ ꯍꯥꯏꯔꯤꯕ ꯁꯥꯔꯧ ꯅꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯟꯐꯝꯗ ꯀꯦꯃꯦꯔꯥ 4 ꯍꯥꯠꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ 300 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯖꯤꯎꯁꯀꯤ ꯃꯆꯥ ꯑꯦꯔꯤꯁꯄꯨꯁꯨ ꯅꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯔꯤꯁ ꯑꯐꯕ ꯂꯥꯏ ꯑꯃ ꯑꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯦꯔꯤꯁꯇꯤ ꯑꯐꯕ ꯂꯥꯏꯅꯤ, ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯒ ꯁꯥꯟꯇꯤ ꯊꯝꯕ ꯄꯥꯝꯖꯕ ꯂꯥꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔ ꯇꯧꯔꯕ ꯈꯛꯇꯗ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯔꯁꯦꯁꯇ ꯃꯈꯣꯏꯒ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨꯕు ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯄꯣꯁꯥꯏꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯖꯦꯅꯔ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯨꯠ ꯄꯨꯜꯂꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯖꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯤ ꯍꯣꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯂꯕ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯃꯗꯤ ꯄꯔꯁꯦꯁ ꯑꯗꯨ ꯑꯦꯖꯦꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯔꯁꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯑꯦꯖꯦꯅꯔ ꯀꯧꯏ, ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯝꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯖꯦꯅꯔꯅ ꯄꯔꯁꯦꯁꯇ ꯀ꯭ꯋꯤꯟ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯁꯤ ꯊꯥꯖꯔꯨꯅꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯌꯣꯛꯄ ꯊꯦꯕ ꯑꯃꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯄꯔꯁꯦꯁꯇ ꯍꯥꯏꯔꯛꯏ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯔꯁꯦꯁꯇ ꯃꯍꯥꯛ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯌꯥꯗꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯁꯥꯕ ꯂꯨꯍꯨꯞ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯂꯕ ꯅꯨꯄꯥ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ ꯄꯔꯁꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯄꯔꯁꯦꯁꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯃꯍꯥꯛ ꯑꯩꯅ ꯃꯨꯟꯅ ꯃꯁꯛ ꯈꯪꯏ, ꯃꯍꯥꯛ ꯄꯣꯁꯥꯏꯗꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯄꯔꯁꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯖꯦꯅꯔꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ, ꯅꯪꯒꯤ ꯑꯅꯧꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦ꯫ ꯄꯔꯁꯦꯁꯅ ꯑꯩ ꯅꯪꯒꯤ ꯀꯖꯤꯟꯅꯤ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯤ, ꯑꯩ ꯖꯤꯎꯁꯀꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯃꯤ ꯇꯪꯈꯥꯏ ꯂꯥꯏ ꯇꯪꯈꯥꯏꯒꯤ ꯒꯨꯟ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯖꯦꯅꯔꯗ ꯍꯥꯏꯔꯛꯏ꯫ ꯑꯦꯖꯦꯅꯔꯅ ꯑꯩꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯊꯥꯔꯛꯄ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗ ꯊꯕꯛ ꯑꯃꯠꯇ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯁꯦꯁꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯕꯕꯥ ꯄꯣꯁꯥꯏꯗꯣꯟ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯔꯁꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯖꯦꯅꯔꯅ ꯏꯁꯣꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯄꯔꯁꯦꯁꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯨ ꯁꯤꯕ ꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ, ꯅꯪꯒꯤ ꯕꯕꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯀꯥꯏꯊꯔꯛꯂꯤꯕ ꯇꯔꯇꯔꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯕ ꯉꯝꯒꯅꯤ, ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯦꯖꯦꯅꯔꯅ ꯄꯔꯁꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯒꯦ, ꯇꯧꯕꯇꯕꯨ ꯃꯍꯥꯔꯥꯅꯤ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯁꯅꯥ ꯂꯨꯄꯥꯇꯅ ꯄꯨꯡꯌꯣꯝ ꯌꯣꯝꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕ ꯃꯍꯥꯔꯥꯅꯤ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯑꯦꯖꯦꯅꯔꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯖꯦꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯍꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯅꯪꯅ ꯑꯄꯥꯝꯕ ꯍꯤ ꯑꯗꯣ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯖꯦꯅꯔ, ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ, ꯄꯔꯁꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯍꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯦꯖꯦꯅꯔ ꯑꯗꯨ ꯍꯤ ꯑꯗꯨꯒꯤ ꯎꯈꯣꯡꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯄꯔꯁꯦꯁꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯎꯈꯣꯡꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯖꯦꯅꯔ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯗꯤ ꯇꯨꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯥꯏꯊꯔꯛꯂꯤꯕ ꯏꯁꯣꯔ ꯍꯦꯐꯦꯁ꯭ꯇꯁꯀꯤ ꯃꯅꯥꯛꯇꯅꯤ꯫ ꯍꯦꯐꯦꯁ꯭ꯇꯁ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏ ꯑꯃꯅꯤ, ꯃꯍꯥꯛꯅ ꯁꯛꯇꯤ ꯂꯩꯔꯕ ꯃꯆꯤꯟ 3 ꯂꯣꯡꯕ, ꯄꯣꯁꯥꯏꯗꯣꯟꯅ ꯄꯥꯏꯕ ꯇ꯭ꯔꯤꯗꯟ, ꯍꯦꯗꯦꯁꯅ ꯄꯥꯏꯕ ꯄꯤꯠꯆꯐꯣꯔꯛ ꯑꯗꯨꯒ ꯖꯤꯎꯁꯅ ꯄꯥꯏꯕ ꯊꯟꯗꯔꯕꯣꯜꯠ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯄꯤꯕꯤꯔꯛꯄ ꯂꯥꯏ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯇ꯭ꯔꯤꯌꯝ ꯀꯧꯕ ꯇꯥ ꯑꯃ ꯁꯦꯝꯗꯨꯅ ꯏꯁꯣꯔꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯔꯣꯅꯣꯁ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯦꯖꯦꯅꯔꯅ ꯍꯦꯐꯦꯁ꯭ꯇꯁꯀꯤ ꯀꯦꯜ ꯀꯧꯕ ꯑꯥꯏꯂꯦꯟ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯐꯝ ꯊꯤꯕ ꯈꯪꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯄꯨꯜꯂꯤꯕ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯄꯔꯁꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯖꯦꯅꯔꯅ ꯍꯦꯐꯦꯁ꯭ꯇꯁ ꯈꯛꯇꯅ ꯅꯪꯒꯤ ꯅꯄꯥ ꯖꯤꯎꯁꯄꯨ ꯀꯟꯕ ꯉꯝꯒꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯁꯦꯁꯅ ꯑꯦꯖꯦꯅꯔꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯣꯁꯥꯏꯗꯣꯟꯅ ꯄꯤꯔꯝꯕ ꯇꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯪꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯤꯡꯊꯒꯅꯨ ꯍꯥꯏꯅ ꯇꯥ ꯑꯗꯨ ꯑꯦꯖꯦꯅꯔꯗ ꯄꯤꯔꯝꯃꯤ꯫ ꯑꯦꯖꯦꯅꯔꯅ ꯇꯥ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯒ
ता अदु शक्ति अमग लोइनना खंगसांग सांगथोरखि अदुगा ता अदुगी मचिन अदुना हिमाय अदुदा इंजीनियरना युंगसिनदुना मखोइना चटकदौरिबा मफम अदुगी डायरेक्शन यंगजरमी मथंगी सिंदा हेडेसना लुचिंगदुना एरिसना मपा जिउसपु सोरो सोरो चिंगदुना पुरमी हेडेसना असुमना सोंजरमी अई इपा थौब क्रोनोस नंगी याथंगी मतुंग इन्ना नंगी नचानुपा जिउस असि नंगोंदा कटलबनी हाइना प्रार्थना तौजरमी मतम मदुदा ताबदा हेक तुजुंगलबा मखोल अमगा लोइनना क्रोनोस अदु थोलकपगी सनिन अमा ताबा होरक्लमी मथंगी सिंदा लेपा लेतना होलकलिबा प्रोसेसकी हि अदु कायल हारिबा आइलैंड अदु योक्सलक्लमी मफम अदु हेक योक्सलक्पगा इंजीनियरना शक्ति लेरबा ता अदु अमुक हन पाइबा याद्रे हाइरदुना प्रोसेसता पिरमी मखोइना मसा मसागी मतिक चारबा खुलाई पाइरदुना आइलैंड अदुगी उरक अमदा चंगलमी उरक अदु लेसिन इथा थादुना इमम ममलमी करिगुंबा लांगुंबा पोसक कयामसु उथक्ता थेत थेतुना लेबा मखोइना उरमी मखोइना असुम असुम लेपा लेतना जंगल अदुदा चंगसिलक्पा मतमदा इंजीनियरगी मखोंग अदुना थौरी अमदा पन्दुना महाकु लांगदा थुरगा उथक मथक्ता चिंखतखिरमी लानमीसिंग अदुना लांग अदुगी थौरी अदुबु कक्के हाइदुना तौरिगै तंजा अदुदा अचौबा सामना मखोइ तमना चंजिलक्पगी मखोल अमा ताबा होरक्लमी कीबना लोइरबा इंजीनियर अदुना लांगी थौरी अदुबु थुना कक्लो हाइदुना कन्ना कन्ना लारक्लमी इंजीनियर बु थुरिबा लांग अदु मिकुप्ता उरक अमदा तिंगना लेरिबा थौरी अदुना चिंगसनदुना मांगखिरमी प्रोसेसना इंजीनियर बु चिंगसनग्रिबा माइकै तमना चेंसनदुना कोइले लेदुना यंगलमी तंजा अदुदा अचौबु उजाव अमगी उरु फक्तुना महाक तमना लंगसिलक्लमी अदुबु हैसिंगलबा प्रोसेसना दैथोक्तुना पाक्थरगा लेहौबदगी उ अदुनादि पानबा ngamhukhiramde अदुगा मतंग अदुदा अचौबा युमजाव अमगुम चावरबा मिजाव अमा थोरक्लमी मिजाव अदु ताइबंग मिगा मसक सब माने तौबदबु खेनरिबा हाइबबु मराइबक्ता सुमनतगी अचौबा ममित अमखक पालमी मिजाव अदुना प्रोसेसबु हातनबगी दमक कोइतान तानबा हरक्लमी अदुगा मिजाव अमना एंड्रोमिडा होना लेरिबा मफम अदुदा संगसिनलक्लमी मतम अदुदा एंड्रोमिडा अमदि महाकी लानमिसिंगना मिजाव अदुदा तेन क्या कापसिलमी अदुगा मिजाव अदुना तेन पांजरबसु मसादा चाइना अमता फंगदना करिसु नाचुंबिरमदे मिजाव अदुना एंड्रोमिडागी लानमी कया थुमतत थुमतदुना हातोकपा हरक्लमी लानमिसिंग अदु चेनबा नतना उपाय लेरक्तबदगी एंड्रोमिडा अमदि महाकी नुपी लानमी अमगा लोइनना लेकुट लेराय अमदा तुमिंग लोतुन लेरमी मतम अदुदा किमनखिदुना नुपी लानमी अदुना महाकी लिक अमा लौथोक्तुना एरिस हारिबा लाय अदुदा फत्तनुदा थोनबिगनु हाइना मुरमुम सोनदना खुरमजरमी मतम अदुदा एंड्रोमिडाना नुपी अदुगी मचिन अदुबु मेंसिनदुना तुमिना लयु हाइदुना साइन तरमी मिजाव अदुना एंड्रोमिडा अमदि नुपी लानमी अदुना लेकुट लेराय लोतुना लैरिबा मफम अदुदा मनातोना थिंजन थिंजनदुना मनम नमदुना लैब्रा हाइदुना कोयेंग येंबा होरक्लमी अदुबु लाइबक फबदगी मखोइ लैरि हाइबदुदी मिजाव अदुना खंग मंगमलमदे अदुगा सोमलमदना मसाइगी मिजाव अमदुना मखुत नामा नामदा उरु अमम फुक्तुना पाइरगा प्रोसेस अदुबु हातकदौगी था थादुना कोइतान तानरक्लमी प्रोसेस महाकी अंगमबी थाकता लेदुना चेलमी प्रोसेस अदु चेनबा लेप्तुना चप युंगना लेप्तुना येंगदुना लेरमी मतम अदुना मिजाव अदुना सावरदुना अहौब मखोल अमगा लोइनना लाउसिलक्लमी अहौब मखोल अदु ताबदा प्रोसेस मना कोंगद्रम अदु काइगे तौदुना मेंजनदुना खांगजरमी अदुगा मिजाव अदुना महाकी चावरबा मखुत अदुना प्रोसेसता हालगी हाइबगी मतागुम हाइदरगा थोमजलक्लमी मतम अदुदा प्रोसेसना महाकी थांग अदुना चावरबा मिजाव अदुगी मखुत अदुदा युंगलमी मिजाव अदु मखुत थांग युंगगी चैना अदु खांगदुना फेरे फेरे हाइदुना कोइलाव लावरगा लेरमी मतम अदुदा प्रोसेसना तिंगुना लेरिबा लांगी थौरी अदु चिंगुना चावरो उजाव अमा तारक्तुना मिजाव अदुदा थोमबदगी मिजाव अदु लेमाइदा लोंगना हाइदरमी लेमाइदा लोंगना तादुना लेरिबा मिजाव अदुगी मथक्ता प्रोसेसना काखलक्तुना असुमना हंगलमी अई कजिन इंजीनियर अदु कदाइदा लेगी हाइना मतम अदुदा ngasai एंड्रोमिडादा तानरखिबा मिजाव अदु अमुक सेंसलक्लमी प्रोसेसना शक्ति लेरबा पोसाइडोन गी ता अदु सतोक्तुना ता अदुन लेरिबा मिजाव अदुदा थिनगी हाइना तरमी मतम अदुदा सेंसलक्लिबा मिजाव अदुसु लेप्तुना सावरगा लावदुन लेरमी मतंग अदुदा अहल लोइरबा मिजाव अमसु प्रोसेस की मनाक्ता चंगलक्लमी अदुगा प्रोसेसना पाइरिबा पोसाइडोन गी शक्ति लेरबा ता अदु उबदा पोसाइडोन हाइरगा मखुरुदा कुंदुना खुरमी अदुगा मिजाव अमदुसु खुरमु हाइदुना प्रोसेसता खुरमहलमी मथंगी सिंदा एरिसना मपा जिउसपु योलिना पांगतिंगना थमलमी अदुगा प्रोसेसबु लुना तौबी हाइबगिदमक मचिन पेना nganglanga tamthina phubirami हेडेसना हंजिन हंजिन फुबीबा अदुदा खामलमी अदुबु एरिसना करिसु थौसाबा लेतना हंजिन हंजिन मखाताना फुबीरमी हेडेसना सेंसलक्तुना एरिसबु लाक्तुना इंथुरमी एरिसना सावरदुना हेडेसता अखोय अमत ओइना पुनसिलबा नत्रा हौजिक्ति अखोय पुंगनि नुंसिदुना सोनथबगी मतम अदु नत्रे
ꯍꯦꯗꯦꯁꯅ ꯅꯪꯒꯤ ꯑꯁꯣꯟꯕꯗꯨꯅ ꯈꯪꯗꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯖ꯭ꯌꯨꯁ ꯑꯃꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯄꯔꯁꯦꯁꯄꯨ ꯇꯨꯒꯠꯆꯍꯜꯂꯤꯕꯅꯤ ꯈꯟꯅꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯦꯞꯄꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯀ꯭ꯔꯣꯅꯣꯁꯅ ꯖ꯭ꯌꯨꯁꯀꯤ ꯄꯋꯥꯔ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯦꯗꯦꯁꯅ ꯑꯦꯔꯤꯁꯇ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯣꯠꯂꯤꯅ ꯄꯥꯡ ꯇꯤꯡꯂꯤꯕ ꯖ꯭ꯌꯨꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯩꯒꯨꯝ ꯃꯍꯤ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯀ꯭ꯔꯣꯅꯣꯁꯅ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯔꯁꯦꯁ ꯍꯣꯏꯒ ꯈꯟꯅꯈꯤꯕ ꯃꯤꯖꯥꯎꯁꯤꯡ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯒ ꯍꯦꯄꯦꯇꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯁꯤꯗ ꯂꯩꯔꯦ ꯅꯈꯣꯏ ꯆꯪꯗꯨꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯄꯔꯁꯦꯁꯀꯤ ꯇꯤꯝꯁꯤꯡ ꯍꯦꯄꯦꯇꯤꯁ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯕ ꯍꯧꯔꯛꯄꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯄꯔꯁꯦꯁ ꯍꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯄꯔꯁꯦꯁꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯗꯨꯗ ꯅꯥꯜꯂꯒ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯖ꯭ꯌꯨꯁꯀꯤ ꯃꯆꯥ ꯄꯔꯁꯦꯁꯂ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯄꯔꯁꯦꯁꯅ ꯃꯥꯅꯤ ꯑꯩꯍꯥꯛ ꯖ꯭ꯌꯨꯁꯀꯤ ꯃꯆꯥꯅꯨꯄꯥ ꯄꯔꯁꯦꯁꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯦꯅꯔꯅꯁꯨ ꯃꯁꯥꯅ ꯑꯩꯍꯥꯛ ꯄꯣꯁꯥꯏꯗꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯟꯖꯦꯅꯔ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯆꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯖꯦꯅꯔꯅ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯅꯗꯤ ꯑꯩꯕꯨ ꯅꯦꯚꯤꯒꯦꯇꯔ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯗꯦꯃꯤꯒꯣꯗꯁ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯦꯟꯖꯦꯅꯔꯅ ꯁꯥꯎꯅꯤꯡꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯃꯤꯠ ꯑꯃꯇꯪ ꯄꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨ ꯃꯈꯣꯏꯕꯨ ꯕꯦꯕꯥꯔ ꯇꯧ ꯃꯈꯣꯏ ꯁꯥꯏꯀ꯭ꯂꯣꯞꯁ ꯀꯧꯕꯅꯤ ꯃꯈꯣꯏꯅ ꯏꯁꯣꯔꯁꯤꯡꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯕꯤꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯄꯔꯁꯦꯁ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯣꯁꯥꯏꯗꯣꯟꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯖ꯭ꯌꯨꯁꯄꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯔꯁꯦꯁꯅ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯖ꯭ꯌꯨꯁꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯔꯁꯦꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯧꯖꯔꯝꯃꯤ ꯀ꯭ꯋꯤꯟ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯃꯇꯧ ꯀꯔꯝꯅ ꯖ꯭ꯌꯨꯁꯄꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯨꯕ ꯉꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯨꯡꯁꯤꯅ ꯄꯥꯏꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯎꯔꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯑꯦꯐ꯭ꯔꯣꯗꯤꯇꯦꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯣ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯛꯇꯝ ꯑꯃꯒꯨꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯑꯆꯧꯕ ꯒ꯭ꯂꯣꯕꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯒ꯭ꯂꯣꯕꯁ ꯑꯗꯨ ꯎꯪꯂꯝꯃꯤ ꯃꯍꯥꯛꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯒ꯭ꯂꯣꯕꯁ ꯑꯁꯤ ꯇꯔꯇꯔꯁꯀꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯆꯪꯐꯝ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯅ ꯇꯔꯇꯔꯁꯀꯤ ꯍꯥꯔꯠ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯃꯌꯥꯝꯗ ꯎꯠꯇꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖ꯭ꯌꯨꯁꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯔꯇꯔꯁ ꯍꯥꯏꯔꯤꯕ ꯂꯩꯅꯨꯡꯒꯤ ꯃꯩ ꯃꯍꯤ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯎꯠꯂꯤ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯖ꯭ꯌꯨꯁꯅ ꯍꯦꯗꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯆꯥ ꯑꯦꯔꯤꯁ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯀ꯭ꯔꯣꯅꯣꯁꯅ ꯑꯦꯔꯤꯁ ꯑꯃꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒꯅꯤ ꯁꯤꯃꯗꯤ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯗꯦꯁꯅ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯃꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯐꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯃꯥꯡ ꯇꯥꯛꯂꯕ ꯃꯐꯝ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯇ꯭ꯔꯕ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯦꯗꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯁꯥ ꯁꯣꯛꯊꯔꯕ ꯖ꯭ꯌꯨꯁꯅ ꯃꯆꯥ ꯄꯔꯁꯦꯁꯄꯨ ꯃꯆꯤꯟꯗ ꯅꯨꯡꯁꯤꯅ ꯁꯣꯟꯗꯨꯅ ꯀꯧꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯖ꯭ꯌꯨꯁꯅ ꯀꯧꯔꯛꯄ ꯑꯗꯨ ꯄꯔꯁꯦꯁꯀꯤ ꯃꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯁꯣꯟꯖꯔꯝꯃꯤ ꯕꯕꯥ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯇꯔꯇꯔꯁꯀꯤ ꯆꯪꯐꯝ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯄꯔꯁꯦꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯄꯨꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯤꯅꯔꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯕꯗ ꯂꯝꯕꯤ ꯇꯥꯛꯅꯗꯕ ꯈꯨꯠꯂꯥꯏ ꯃꯦꯞ ꯅꯦꯚꯤꯒꯦꯇꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯨꯡ ꯑꯁꯦ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯞ ꯃꯥꯟꯅꯕ ꯊꯣꯡ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯑꯃꯗ ꯍꯦꯛ ꯑꯣꯟꯅ ꯇꯩꯅꯅ ꯆꯪꯂꯨꯕꯗ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯇꯔꯁ ꯇꯥꯒꯗꯕ ꯁꯨꯔꯨꯡ ꯆꯪꯐꯝꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤ ꯄꯥꯏꯔꯛꯇꯨꯅ ꯄꯔꯁꯦꯁ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯑꯦꯔꯤꯁ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯅ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯃꯐꯝ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯎꯐꯨꯟ ꯍꯧꯔꯝꯃꯤ ꯑꯦꯔꯤꯁꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗ ꯄꯔꯁꯦꯁꯅ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯅꯤꯡꯖ ꯁꯣꯟꯖꯔꯨꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ
तसेंबदी ममांगी सिंदा मी अचौबसिंग फुनबा मतमदा एंड्रोमेडागा लाकमिनबा नुपी लानमी अदुना किमनखिदुना एरिस हारिबा लाय असिबु सोनजरुबनी मरम अदुना मखोइगी मनाक्ता एरिस अदु लाकलिबनी प्रोसेसकी लानमीसिंग अदुना एरिसबु अटैक तौननबगीदमक चेंसलक्लमी अदुबु पांगल शक्ति लैरबा एरिसना प्रोसेसकी लानमीसिंग अदुबु मथंग मथंग हातपा हौरक्लमी तालक अदुदा अहल ओइरबा नुपा अदुना सुरुंगी चंगफम अदुदा नुंग मयाम पैसिंदुना थोंग लोनदुना लैरिबा मफम अदु महाकी हैजा सिंजबा मवंगदा तौरगा नुंगम लौथोक्तुना हांगतोकबा हौरमी एंड्रोमेडा अमदि पर्सेसना चेंसनदुना एरिसका लान थेंगनरमी अदुबु शक्ति लेरबा एरिसता करिसु संगलमदे मखोय अनिबु लाक लाक्तुना लंगथोरक्लमी थोंग अदु हांगतोकबा हौरकपा अदुदा अहल अदुना थोंग असि अमुक मिकुपता लोनसन खरगनी अदुना थुना संगहौरो हाइदुना हौना लौरक्लमी मदुदा पर्सेसना थोंग अदु तमना चेंसननबा होनरमी अदुबु एरिसना थत्तुना महाकी खुलाय अदुन थोमतलमी अदुगा एजिनर अदुसु अमुक थोमतलमी एंड्रोमेडाना चेंसनदुना थांगना यानी हाइना तौरमी अदुबु एरिसना ngakthoktuna mahaki thangkhokna एंड्रोमेडा अदुदा सुरमी एंड्रोमेडा अदु लेमाइदा थरो थरो ओंदुना तारमी अदुगा लानमी अमना मु चेंसनदुना एरिसता थांगना यानबा तौरमी अदुबु एरिसना लानमी अदुसु थांगना थिन्दुना हालमी अदुगा ngasai एंड्रोमेडागा लाकमिनखिबा नुपी लानमी अदु अमुक mahaki makuta ताखरे मदुदा नुपी अदुना एरिसता नंगबु सोनजदुना निंजरखिबा मिसक अदो अयहाकनी अयहाकु कनबियु हाइदुना हाइजरमी अदुबु एरिसना महाकी थांग अदुना नुपी अदुगी मबुक्ता फाउरिंग लेंदुना हातोकपिरमी अदुगा एरिसना पर्सेसबु अमुक फुरमी अदुगा सुमना हाइरक्लमी अखोय अनि इसिल इनाउनी अदुबु इसिल इनाउ ओइजरबसु कनबदी मानदे हाइदुना मंगक अदु पाइरगा लाक्तुना पर्सेस नंथोरक्लमी हांगतोकलंब थोंग अदु मतम लोरक्तुना अमुक तकना तकना लोनसिनबा हौरक्लमी मदुदा अहल ओइरबा नुपा अदुना सोइबा तारे हाइदुना महाकी शक्ति लेरबा सैसु अदुना थंगांग ओइदुना सबसिलक्लिबा थोंग अदु फैजिंदुना थमजिलमी अदुगा पर्सेसतमना चंगसिलक्लिबा एरिसपु महाकना थत्तुना थमलमी मतांग अदुदा एंड्रोमेडाना पर्सेसता सुरुंग मनुंगदा चंगहौरसी थोंग असि लोनसिलक्ले हाइदुना हौना लौरक्लमी एरिसना अहल ओइरबा नुपा अदुबु मंगक संपाइदुना वांगना थांगतलगा लंगथरक्लमी तंजा अदुदा एंजिनियरना महाकी खुलाय अदुना एरिसपु थोमथत्पदगी लेमाइदा तादुना लेरमी अदुगा थोंग अदुना साफु कन्ना चपसलक्पा हेलक्पदगी ngakतुना लेरंबा चैसु अदु तेलक्लमी थोंग अदुना लोनसिनद्रिगै मखोय चंगनबा हाइदुना एंड्रोमेडा एंजिनियर अमदि पर्सेस अदु चेंसलमी अदुबु तंजा अदुदा एरिसना महाकी खुलाय ता अदु सतोक्तुना पर्सेसता लंगे हाइदुना तौरक्पा मतमदा अहल ओइरबा हनुबदुना ता अदुबु लंगबा यादनबा कन्ना पाइसिनना लेरमी मतांग अदुदा मखोय अहुम अदु सुरुंग मनुंग चंगखिदुना थोंजाव अदुसु लोनसिनखिरमी थोंग लोनसिनबना हानखिबदुदगी एरिस उपाय लेतदुना तुमिन्ना येंगदुना लेहौई सुरुंग मनुंग चंगखिबा मखोय अहुम अदु अंगंबा कोम अमदगी नानथरक्तुना मफम अमदा तासिलमी अदुगा अहल ओइरबा नुपा अदुना पिरक्खिबा लंबी ताकपा खुलाय मेप अदु पाइदुना येंगदुना मखोय अहुम चंगबा हौरक्लमी सुरुंग मनुंग असिदा लैरिबा नुंगी थोंजाव असी मसक चप चप लोइनमक माने हेक येंगबदा कोक गावबा मफम एंजिनियरना मेप अदु येंगलगा अखुबा कया पाक्थदुना चंगलमी मतम अदुदा एंड्रोमेडागी ममित्ता ngasai mamangda punna lakminakhiba corina kobo lanmi adu mahaki mamitta laptakna chatkhiba urami tasengbadi एंड्रोमेडा gi mamitta uriba mokhoi gi lanmi adu asengba natte mitrangni mafam adu gi matik mayaina mahaki mamitta cheran turana uhallakpani engineer na me adu yengjarabasu karamba corridor da changadabunu haibadu ngawba horklami matam adu da persisna me adu mongon piro haiduna hairami maduda engineer na piro haiba yadabadagi mokhoi ani munarami aduga me adu makuttagi paithoktuna tarami matang aduda nungjawi thongsing adu athuba matamda amuk hangtokpa amuk lonsinba mathang mathang horoklami एंड्रोमेडा पर्सेस अमदि एंजिनियर अदु पाखतुना हांगदुना लैरिबा थोंगसिंग अदु फाव फावदुना कन्ना चेलमी थोंजावसिंग अदुसु अथुबा मतमदा अमुक हांगतोरक्पा अदुगा अमुकसु अथुबा मतमदा लोनसिनखिबगी थोंगसिंग अदु लेप्तना तौरमी उचिन नाचिना सबसिलक्लिबा फलांग अदुना चप्पदि ngमखिदे अदुबु लाइबक थीबदि नुंगी फलांग अमना अमुक इंथोरक्तुना पर्सेसपु कामदा मथंदा तासिलमी महांगना तासिनबगी चैना अदु खांगदुना तपना तपना हौगलक्पा मतमदा महाकी मचानुपा हेलेस अदु महाकी मनाक्ता लेप्तुना लैरंबा उखि हेलेसना महाकी मपादा मफम मसी अदुकी मतिक इंगी हायरगा तुमिन्ना काचिनमदा चंखिरमी महाकी मचा हेलेस अदुना मफम अदु लैरंबदु उबदा पर्सिसना ngakpana loikhre adubu munna khantharaba matungda thorokliba angang asi महाकी मचा नते जादू मंत्रना थोलक्पनी हाइबा मसाना खंगजरमी मफम असिदा थोकलिबा थौदोक असि angakpani matang aduda makokta machi panba mapangal jamna kanba मिजाव अममुक थोलक्तुना पर्सेसपु फुरमी अदुबु ममैथंगदा पर्सेसना मची पानबा कन थौरबा नुपा अदुबु हातोक्लमी
नुपा अदु हेक हाकपगा मफम अदु लेरमलिबा नुंगी फलांगसिंग अदु लेंथोक लेंजिन सिंथोक सिंजिन अथुबदा तौदुना प्रोसेस पु मफम अमदा अमुक थुंगनरे अदुगा एंड्रोमेडा अमदि इंजीनियर अदु मफम अदुदा अमुक थेंगनरमी अदुगा मतांग अदुदा टर्टरसकी मफम ज्यूस पु पुन्नुन लेरिबा मईतना मही चेंदुना ब्रोंग ब्रोंग सौदुन लेरिबा मफम अदुगी चंगफम अदु मखोइना उरकलमी मथंगी सिंदा मई हौना गांगसंगांगना मही चेंदुना वाल सिंगना काइथरकलिबा क्रोनोसना मपांगन कंखलकपा अदु हेडेस अमदि ज्यूसना येंगदुना लेरमी हेडेसना असुम हारमी हौजिक्ति क्रोनोस असि महाकी मतिक मगुन पावर असि अदुकी मतिक हेंगलखरे ज्यूसना हेडेस अइबु ngakpiyu मदुदे हेडेसना करी मरमगिनो हाइना हंगलमी ज्यूसना अइना नंबु अखोई किंगडम दगी तांथोखिबगिदमक अइबु ngakpiyu हेडेस अइगी पुल्लिबसे अमुक्तदि लौथोकपियु हाइदुना हाइजरमी हेडेस हारिबा लाई असि अदु हांगना फत्तबदि नते महांगना तौगदबा थौदांग क्रोनोसकी मपांगन कलहनबा दुसु लोरकलबनिना महांगना ज्यूसता पुल्लिबा शक्ति लेरबा थौरी अदु लौथोके हाइदुना तौरमी मतांग अदुदा एडेसना चंगलक्तुना हेडेसबु महाकी खुलाय अदुना थोमततलमी अदुगा महाकी शक्ति लेरबा ता अदु सांगथोहंदुना हेडेसता थिनगी हाइदुना तौरमी मदुदा ज्यूसना हेडेसबु हातपीगनु हाइदुना हाइजरमी मदुदा एडेसना कनानासु माबु हातपदा थिंगमा ngamloi हाइदुना हाइरमी मतांग अदुदा मईगी चिंगमगुम चाक्तुना लेरिबा क्रोनोस अदु लाइगी लाइरोंदा वा ngang हरकलमी ओरकलिबा फिबम मदुदा मखोय अहुम ngakतुना मुन्ना येंगदुन लेरमी असुमना येंगलिंगै तंजा अदुदा खुदोंग चाबा लौदुना हेडेसना महाकी खुलाय अदु खुंगतुना एडिसपु फुदबा हरकलमी अदुगा मखोय अनिमक चिंग अदुदगी नांथदुना पुन्ना मखादा तासनखिरमी प्रोसेस होइना असुम असुम चंगलकपना मपा ज्यूसपु पुन्नुन लेरिबा मफम अदु उरकलमी मखोयना खोंगै थुना चेंसलक्तुना प्रोसेसना फादर मिट पांगलो हाइदुना हौदोकपिरमी सोक्थबना लोरबा ज्यूस वाना ममित अदु पांगथोरक्तुना अइगी इचानुपा प्रोसेस हाइना नुक्सिना कौरकलमी क्रोनोस हाइरिबा फत्रबा लाई अदुसु मपांगन कंखलक्लबनिना मफम अदुदा निन खोंबगी मखोल अदुसु हौना ताबा हरकलमी प्रोसेसना पोसाइडोना पिरखिबा ता अदु सतोक्तुना महाकी लेजबा मपांगल शक्ति पुथोक्तुना ज्यूसना लेबलिबा लेपुंग अदु थुगाइनबगिदमक कन्ना थिंगाइबा हरकलमी अदुगा एंड्रोमेडानासु महाकी थांग अदु सतोक्तुना ज्यूसपु पुल्लिबा जादुगी थौरी अदुबु याथलमी अदुबु करीसु थौरी अदुदा चंगबा ngamnamde matang aduda क्रोनोस अदुसु मपांगल शक्ति कंखलक्पा मरमना मईनि मही चेलबा मयाम पुनसिन्दुना मी अमगी सक्तंगुम मकोक मखुत पानबा हरकलमी प्रोसेसना ज्यूसता पुल्लिबा जादुगी थौरी अदुबु महाकी थांग अदुना कक्थलमी matang aduda एरेस अदुसु मखोय लेरिबा मफम अदुदा चंगसिलक्लमी अदुबु एजिनरना थतुना मखोय अनि फुनरमी मतिक मपांगल लेरिबा एरेसना फुरकपदा एजिनरबु पाइथोक्तुना तारमी अदुगा एंड्रोमेडा अदुसु अमुक चेंसलक्तुना एरेसका लांथेंगनरमी अदुबु एरेसकी शक्तिना एंड्रोमेडा अदु साफु कन्ना पाइथोरक्लमी अदुबु प्रोसेसना ओक्तुना मखोय अनिमक लेमाइ तादुना चैना खांगदुना लेरमी एरेसना मखोय अनिबु हाटलगे हाइदुना चंगसिलक्तुना महाकी खुलाय अदु वांगना हाइगलक्लमी अदुबु हाइगलक्लिबा मखुत अदु हेडेसना तंजा अदुदा थोलक्तुना मखुत अदु कक्थलमी अदुगा महाकी खुलाय अदुना एरेसबु लेंगबा ngamdनबा हाइदुना नमसिनदुना थमलमी प्रोसेसना चेंसनदुना ज्यूसपु कोनदुना मफम अदुदगी सत्खिनबा हाइदुना तोरमी ज्यूसना हेडेसता असुमना हाइरमी नंगसु अखोयगा पुन्ना सत्खरसी इतुंग इनरो हाइदुना हाइरमी क्रोनोसना मफम अदु खन्ना पररोय अमगी मतौगुम मफम अदु थुगा येखाइबगी थवोंग अदु लेपा लेतन सथबा हरकलमी matang aduda एरेसना थांग सोरी अमा सतोक्तुना हेडेसकी मखोंगदा थिलमी अदुगा हेडेसकी ता अदु मुंदुना लाबना चतखरबा ज्यूस अदुबु माकी ता अदु लंगदुना मनंगंदा युंगलमी प्रोसेसना ज्यूसकी मनंगंदा युंगलिबा ता अदु सतोकपिरमी अदुगा मतम अदुदा ज्यूसना प्रोसेसकी मनंगंदा थेटलिबा खुलाय अदु सतोक्तुना नंगसु ता असिदा पाइरो हाइदुना मंत्र सोलमी एरेसना सोकलबा हेडेसबु थमलमनगा अमुक ज्यूसकी मनाक तमना संसिलक्लमी अदुबु मफम अदुदगी खुलाय अदुगी शक्तिना ज्यूस प्रोसेस एंड्रोमेडा अमदी इंजीनियर अदु मांखिरमी उपाय लेत्रबे एरेसना प्रोसेसतगी ताहौबा मचानुपा हेलेसना पिरखिबा उगी थांग अदु खुंगतलमी अदुगा ताक्सी सोंदुना मुन्ना येंगदुना लेहौरमी मथंगी सिंदा एंड्रोमेडागी लानमिसिंगी लानबन अदुगी मफमदा उतली मफम अदुदगी टर्टरसकी काइथरक्लिबा चिंगदुम अदु लापतकना मून मैखु काबगी मपै अदु उरमी प्रोसेस अमदी एंड्रोमेडाना ज्यूसपु सौबीरगा लानफम अदुदा पुसिलक्लमी लेरमलिबा लानमिसिंग अदुना ज्यूसपु उबा मतमदा ग्रेट ज्यूस हाइदुना मखुरुदा कुंदुना खुरमनरमी लानगी सादुना लेरिबा लानसंग अमदा पुसंदुना ज्यूसपु लायंगनबगी दमक हिफलमी ज्यूसना असोकपगी चैना अदु खांगलगा सुम हारक्लमी
ꯀ꯭ꯔꯣꯅꯣꯁ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯄꯋꯥꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅꯤꯌꯔ ꯑꯗꯨ ꯖꯤꯎꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯆꯔꯝꯃꯤ ꯄꯔꯁꯦꯁꯅ ꯃꯄꯥ ꯖꯤꯎꯁꯇ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄꯤꯔꯝꯃꯤ ꯃꯗꯨꯗ ꯖꯤꯎꯁꯅ ꯅꯪꯅ ꯑꯩꯕꯨ ꯇꯔꯇꯔꯁꯇꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯀꯟꯕꯤꯔꯦ ꯑꯩ ꯄꯦꯜꯂꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ ꯇ꯭ꯔꯤꯌꯝ ꯍꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯈꯛꯇꯅ ꯀ꯭ꯔꯣꯅꯣꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯄꯔꯁꯦꯁꯇ ꯇꯥꯛꯄꯤꯔꯝꯃꯤ ꯃꯄꯥ ꯖꯤꯎꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯄꯔꯁꯦꯁ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯃꯗꯤ ꯑꯦꯟꯖꯤꯅꯤꯌꯔ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯄꯔꯁꯦꯁꯅ ꯇ꯭ꯔꯤꯌꯝ ꯍꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯣꯁꯥꯏꯗꯣꯟꯒꯤ ꯇ꯭ꯔꯤꯗꯟ ꯑꯃꯗꯤ ꯍꯦꯗꯦꯁꯀꯤ ꯄꯤꯆꯐꯣꯛ ꯍꯥꯏꯔꯤꯕ ꯇꯥ ꯑꯅꯤꯁꯤ ꯈꯛꯇꯃꯛ ꯂꯩꯔꯤ ꯃꯗꯨꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤ ꯖꯤꯎꯁꯀꯤ ꯊꯟꯗꯔꯕꯣꯜ ꯍꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯖꯤꯅꯤꯌꯔꯅ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯕ ꯇꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯑꯦꯔꯤꯁ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯣꯅꯣꯁ ꯑꯗꯨ ꯑꯆꯧꯕ ꯃꯩꯒꯤ ꯆꯤꯡ ꯑꯃꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯦꯔꯤꯁꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯔꯁꯤꯁꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯐꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯦꯔꯤꯁꯄꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯈꯨꯔꯝꯖꯔꯝꯃꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯁꯤ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯇꯥꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯄꯥꯗ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯦꯔꯤꯁꯅ ꯕ꯭ꯔꯗꯔ ꯅꯪꯅ ꯑꯩꯕꯨ ꯈꯨꯔꯝꯗꯨꯅ ꯅꯤꯡꯖꯔꯤꯕ ꯑꯗꯣ ꯑꯩ ꯇꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯔꯁꯤꯁꯅ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯅꯤ ꯑꯗꯨ ꯃꯅꯪꯒꯟꯗ ꯌꯦꯞꯁꯟꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯑꯩꯈꯣꯏꯅ ꯋꯥꯠꯂꯤꯕ ꯇꯥ ꯑꯃ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯄꯥꯏꯕꯤ ꯄꯦꯒꯥꯁꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯏꯁꯣꯔꯒꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯀ꯭ꯔꯣꯅꯣꯁꯀ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯤꯅꯤꯌꯔꯅꯁꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯃꯃꯥꯏ ꯃꯃꯤꯠꯇ ꯐꯤ ꯌꯦꯠꯁꯟꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯏ ꯇꯩꯁꯟꯗꯨꯅ ꯎꯆꯨꯛ ꯃꯆꯤꯟ ꯑꯇꯨꯝ ꯑꯇꯨꯝꯕ ꯀꯌꯥ ꯌꯨꯡꯂꯒ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯔꯇꯔꯁꯀꯤ ꯆꯤꯡꯖꯥꯎ ꯑꯗꯨ ꯚꯣꯜꯀꯦꯅꯣ ꯑꯃꯒꯨꯝ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯅꯤꯜ ꯑꯗꯨꯅ ꯑꯦꯟꯖꯤꯅꯤꯌꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯐꯨꯜꯇꯅ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯀꯨꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯒ ꯀ꯭ꯔꯣꯅꯣꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯡꯗ ꯑꯦꯂꯥꯔꯠꯇ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯣꯅꯣꯁ ꯑꯗꯨꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯀꯌꯥ ꯑꯦꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯤ ꯑꯅꯤꯅ ꯃꯅꯪꯒꯟ ꯑꯣꯟꯁꯤꯟꯅꯔꯒ ꯃꯈꯨꯠ ꯃꯔꯤ ꯄꯥꯟꯕ ꯑꯗꯨꯒ ꯃꯈꯣꯡꯅ ꯑꯃꯠꯇꯃꯛ ꯄꯥꯟꯕ ꯁꯥ ꯀꯌా ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯂꯥꯟꯕꯟꯗ ꯂꯩꯔꯤꯕ ꯑꯦꯟꯖꯤꯅꯤꯌꯔꯒꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯟꯖꯤꯅꯤꯌꯔꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯩ ꯑꯗꯨ ꯊꯥꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯖꯥꯎ ꯀꯌꯥ ꯍꯧꯔꯗꯨꯅ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯀꯌꯥ ꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯗꯨꯅ ꯑꯦꯟꯖꯤꯅꯤꯌꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯟꯖꯜꯂꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯔꯁꯤꯁ ꯑꯗꯨ ꯄꯦꯒꯥꯁꯁꯀꯤ ꯃꯇꯦꯡꯅ ꯏꯁꯣꯔꯒꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯑꯦꯔꯤꯁꯅ ꯄꯔꯁꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯀ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯔꯁꯤꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯄꯨ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯦꯔꯤꯁꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯦꯂꯦꯁ ꯑꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯑꯋꯥꯕ ꯄꯤꯔꯣꯏ ꯑꯩꯅ ꯑꯋꯥꯕ ꯄꯤꯒꯗꯕꯗꯤ ꯅꯍꯥꯛꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠꯇ ꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯦꯔꯤꯁꯅ ꯍꯦꯂꯦꯁꯄꯨ ꯏꯟꯊꯣꯛꯈ꯭ರೆ ꯑꯗꯨꯒ ꯄꯔꯁꯤꯁꯀ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯔꯤꯁꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅꯤꯅ ꯄꯔꯁꯤꯁꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯃꯄꯥꯕꯨ ꯐꯨꯕꯗꯨ ꯎꯔꯒ ꯍꯦꯂꯦꯁꯅ ꯎꯄꯥꯏꯗꯤ ꯂꯩꯖꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯛꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒꯤ ꯁꯣꯝꯂꯣꯝꯒꯤ ꯂꯥꯟꯐꯝꯗꯅ ꯑꯃꯨꯛ ꯁꯥꯁꯤꯡ ꯑꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯄꯥꯔꯇꯤꯁꯤꯡꯒ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯟꯁꯪꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯖꯤꯎꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯗꯦꯁ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯤꯎꯁꯄꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯖꯤꯎꯁꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯗꯦꯁꯅ ꯖꯤꯎꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕꯤꯗꯨꯅ ꯖꯤꯎꯁꯄꯨ ꯆꯍꯤ 10,000ꯒꯤ ꯆꯥꯡꯗ ꯑꯃꯨꯛ ꯅꯧꯊꯣꯛꯍꯟꯗꯨꯅ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯎꯁ ꯑꯗꯨ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯕꯒꯤ ꯑꯔꯣꯏꯕꯒꯤ ꯆꯥꯟꯁ ꯑꯗꯨꯒꯤ ꯇꯥꯟꯐꯝ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯗꯦꯁ ꯑꯃꯗꯤ ꯖꯤꯎꯁ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯟꯊꯦꯡꯅꯕꯗꯨ ꯌꯥꯎꯁꯟꯗꯨꯅ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯜ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯔꯨꯗ꯭ꯔꯕ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯗꯨ ꯑꯅꯧꯕ ꯑꯁꯥ ꯑꯃꯒꯤ ꯃꯌꯣꯜ ꯑꯃꯃꯨꯛ ꯆꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯂꯣꯝꯗꯅ ꯑꯦꯔꯤꯁꯅ ꯄꯔꯁꯤꯁꯄꯨ ꯐꯨꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯔꯁꯤꯁ ꯑꯗꯨ ꯁꯣꯛꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯄꯔꯁꯤꯁꯄꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯂꯦꯁꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯦꯔꯤꯁꯇ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯦꯞꯂꯝꯃꯤ
ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯤꯁꯀꯤ ꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯑꯦꯔꯤꯁꯅ ꯉꯛꯂꯗꯨꯅ ꯍꯦꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯤꯁ ꯀꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯅꯤꯡꯗ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯄꯔꯁꯤꯁꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯔꯤꯁꯄꯨ ꯅꯝꯁꯤꯜꯂꯒ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯑꯦꯔꯤꯁꯇ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯦꯔꯤꯁꯀꯤ ꯃꯊꯕꯥꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯔꯁꯤꯁꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯦꯔꯤꯁꯀꯤ ꯃꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯑꯦꯔꯤꯁꯄꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯔꯁꯤꯁꯅ ꯑꯦꯔꯤꯁꯅ ꯄꯥꯏꯔꯝꯕ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥ ꯑꯅꯤꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯁꯛꯇꯤ ꯂꯩꯔꯕ ꯀ꯭ꯔꯣꯅꯣꯁꯄꯨ ꯍꯥꯠꯅꯅꯕ ꯇ꯭ꯔꯤꯌꯝ ꯍꯥꯏꯕ ꯇꯥ ꯑꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀ꯭ꯔꯣꯅꯣꯁ ꯑꯗꯨ ꯃꯩꯒꯤ ꯆꯤꯡ ꯃꯄꯩ ꯑꯃꯒꯨꯝ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯒꯤ ꯃꯑꯣꯡꯗ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯔꯁꯤꯁꯅ ꯇ꯭ꯔꯤꯌꯝ ꯍꯥꯏꯕ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯦꯒꯥꯁꯁ ꯇꯣꯡꯂꯒ ꯀ꯭ꯔꯣꯅꯣꯁ ꯇꯝꯅ ꯌꯥꯡꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯖꯤꯎꯁꯅ ꯅꯣꯡꯊꯛꯇꯒꯤ ꯄꯋꯥꯔ ꯁꯨꯡꯗꯨꯅ ꯀ꯭ꯔꯣꯅꯣꯁꯇ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯅꯣꯁ ꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯥꯐꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯨꯔꯥ ꯗꯂꯥꯟ ꯑꯗꯨ ꯅꯤꯡꯈꯥꯏꯗꯨꯅ ꯊꯛꯈꯥ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯃꯨꯛ ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯩ ꯆꯦꯜꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯁꯣꯅꯥꯃꯤ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯀꯟꯅ ꯎꯐꯨꯜꯒꯤ ꯃꯄꯩ ꯀꯌꯥꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯤꯎꯁꯅ ꯍꯦꯗꯦꯁ ꯑꯗꯨ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯎꯐꯨꯜꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯣꯅꯣꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯈꯨꯠꯇꯨꯝ ꯑꯃꯗꯨꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯊꯣꯝꯗꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯐꯨ ꯑꯗꯨꯅ ꯖꯤꯎꯁ ꯑꯗꯨ ꯉꯥꯛꯄ ꯉꯝꯗꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯒ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯄꯔꯁꯤꯁꯅ ꯃꯩꯒꯤ ꯆꯤꯡꯒꯨꯝ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯣꯅꯣꯁ ꯇꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇ꯭ꯔꯤꯌꯝ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯊꯥ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯡꯒꯥꯏꯕꯗ ꯀ꯭ꯔꯣꯅꯣꯁ ꯑꯗꯨ ꯃꯩꯒꯤ ꯆꯤꯡ ꯑꯃꯒꯨꯝ ꯄꯣꯈꯥꯏꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯀ꯭ꯔꯣꯅꯣꯁ ꯑꯗꯨꯅ ꯃꯊꯪ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯜ ꯑꯗꯨ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯜ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯄꯔꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯍꯦꯗꯦꯁ ꯑꯃꯗꯤ ꯖꯤꯎꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯗꯦꯁꯅ ꯄꯔꯁꯤꯁꯇ ꯅꯪꯒꯤ ꯅꯄꯥ ꯖꯤꯎꯁ ꯑꯁꯦ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯤꯎꯁ ꯑꯗꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯔꯁꯤꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯖꯤꯎꯁꯅ ꯄꯔꯁꯤꯁꯇ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯁꯤꯁꯅ ꯍꯦꯗꯦꯁꯅ ꯅꯪꯕꯨ ꯅꯥꯕ ꯐꯍꯟꯗꯨꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯤꯕꯤꯕꯅꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯎꯁꯅ ꯍꯦꯗꯦꯁꯅ ꯑꯩꯒꯤ ꯍꯤꯡꯅꯅꯕꯒꯤ ꯑꯔꯣꯏꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯁꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯍꯦꯗꯦꯁꯀꯤꯗꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯎꯁꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯅꯕꯒꯤ ꯁꯛꯇꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯣꯔ ꯍꯥꯏꯕꯗꯨꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯁꯤꯁꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯥ ꯖꯤꯎꯁꯇ ꯌꯦꯡꯖꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯖꯤꯎꯁꯅ ꯄꯔꯁꯤꯁꯀꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯏꯆꯥꯅꯨꯄꯥ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯖꯤꯎꯁ ꯑꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞꯇ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯃꯆꯦꯠ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯖꯤꯎꯁꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯄꯔꯁꯤꯁ ꯑꯃꯗꯤ ꯍꯦꯗꯦꯁ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯗꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯣꯅꯣꯁꯀ ꯂꯥꯟꯊꯦꯡꯅꯕꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯋꯥꯔ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯗꯦꯁꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯄꯔꯁꯤꯁꯀꯤ ꯃꯆꯥ ꯍꯦꯂꯦꯁꯄꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯖꯤꯅꯔꯅ ꯄꯔꯁꯤꯁꯇ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯍꯦꯂꯦꯁꯄꯨ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯒꯤ ꯃꯅꯥꯛꯇꯒꯤ ꯀꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯑꯃꯗꯤ ꯄꯔꯁꯤꯁ ꯑꯗꯨ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥ ꯃꯍꯥꯛꯀꯤ ꯂꯥꯟꯁꯪꯗ ꯆꯪꯈꯤꯗꯨꯅ ꯃꯊꯪꯒꯤ ꯂꯥꯟ ꯑꯃꯨꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯒꯤ ꯄꯣꯔꯝꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯔꯁꯤꯁꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯥꯟꯒꯤ ꯑꯦꯇꯦꯛ ꯑꯃꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯄꯔꯁꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯔꯁꯤꯁꯅ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯈꯨꯝꯗꯅ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯗ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯕꯤꯈꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯤꯗꯥꯅꯁꯨ ꯄꯔꯁꯤꯁꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯔꯁꯤꯁꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯍꯦꯂꯦꯁꯇ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯃꯒꯤꯗꯃꯛ ꯈꯨꯠꯁꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯀꯔꯤ ꯀꯔꯝꯕ ꯐꯤꯂꯝꯁꯤꯡꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯣꯜ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫